Prime Minister Narendra Modi na ngairiba asi leibak meeyamna Manipur chatnabagidamak flight ki ticket kakpadura haina AICC ki General Secretary in Charge Communication Jairam Ramesh na hanglakli. Wafam asi Prime Minister Narendra Modi na Assam da safari chapagi matam kaithokpa ngamlaga irang thokliba Manipur da yausinba ngamdabagi matangda makna phongdokhibane. National gi news channel ama oiriba News 18 da phonglakpa pau amada Jairam Ramesh na hai. Housing asi Northeast region da pamdaba thaudok sing thokpagi chang asi nongmagi hengalakli. Maruoina Manipur da housing oiriba fibam asi yamna pukning chiksiningai oiba tangka kamada leire. Asigumba fibam asida Prime Minister Narendra Modi na Assam ki Kaziranga National Park amasong Tiger Reserve da safari chapagi matamdi kaithokpa ngamle. Adubu miyoi kya siriba amadi miyoi lakh amagi mayada lanjena duna leiriba Manipur da chatnabagi matangdade Prime Minister na matam kaithokpa ngamde. Masimag yamna leibak thiba amane tha tara hena virtual civil war gi thakta leiba Manipur da hingsa gi thodok lepa leitre haukiba tang tareta miyoi ani more town da tamthina furakpa amade ngarang na Indian Army da junior commission officer oina leiba miyoi ama sakhangdaba singna mayumdagi fakhi masige wana taina bada mijam meeyamna thiriba tax ke senfam sing Prime Minister na aran mamong da season aduna leibak senba thungna campaign chathaduna leire. Manipur da chatuna fibam yengsin badilai radana Manipur ki Chief Minister yauna state asigi political party gi luching pasingda phone tawduna wari saba phabu ngamde. Manipur gi wafam dagi khara na thaiduna housing ase Northeast region da mahausa gi tangtu laitaba fibam da chauna akaiba kaya thorak tabanate. Eastern Nagaland People's Organization na public emergency lauthutuna hariba mafam asida banyauna akan bakhongjang changsingkhre. Nagaland da oirakliba fibam sing asiga mari leinana union government na khongthang amata laukhutba ude hainasu Jairam Ramesh na makhatana center na maral sikhi.